Irene phone hay tham khibaga yakhom basu bibada yam thuna call amuk tokseli biba sumaya magi call lakpa duda satpai khali na masan da hojita aingon da phone tarami kari khudong thiba yarabunu khangdi sisa hospital da la ohari dada kedar jana mawa na ai hospital da chalage nang sulo adu harim naga phone da thamkhre asunda masin manau ani do sisa hospital tamna magi gari sing da thauna khre aduga somdana irende operation theater da pusinkiba mapabo asuyangam yohan bigano haina mapungninda isorbo khurumdana leiri asundang haki matung yakhamba hospital aduda lakli aduga ikan kanadana bibasu yorakli iren sumapagi manaktage amuk thoraktona mabungani bulak pangairi bani sinthaga loinana asumna yakhamba irelda call toge haina tawringe duda nakangdagi yam nusiba khonjalda tapna kauri Dada, yakhom basto matung salai thok tuna yengle. Aduga masana pe Irene miklu da pirang ihawna mangonde yengdana lepadu ure. Madu bada yakhom basto matam koina ulu draba masan bu zaba mikopta miklu da pirang ihawna. Macan. Irene kaplaga mabungi manakta sangsinduna chetna konsinduna kapli. Yakhom basto macan bu mathada chetna konsinduna. Macan. Nang bunga han makai kadai da leru bakai. Nang lay drabada chow kraba yumdo ihang hang hore asumna masin mopa kamina bada uraga sintha salona mapido daithoi adugi tanja aduda iba su jangsilai kebe yakhomba Irene bo mathandagi tapnei tholaga majan nangi da ton silai Irene supi bada amu yengli kebe nang kai do bo yakai nasangam dabro taton Dada, ba do. Irene ekoi ba haina palak paduda biba amadi yakhom bani do nuksa thina chapmanana ekoi ba kai dorok imacha Irene luk tharaga yamning ba kai ba khonjalda Dada, thato baba do operation theater da pusin kre Irene gi waldu tabada masin manau ani do yam ngakna baba bo Asumna Irene mang thaduna makhoi puna changminare aduga Irene piba amadi yakhomba anigi maphamda ngasi mahangna thengnarakhiba wari adulirami wari tarba matung piba yakhomba ani do khutum chena thasinduna piba na hari ekhoi rena leina ipa bo mina lakchakhiba yakhomba sodu mangai yam penjadre papa bo mina lakchakhiba nuda asumna ngahaki matung wanglen operation adu mai pakna pangthopa loreduna Rumadu dagi thorak lami. Nurse ani ahum galoinana Dr. Singaduga. Mapa ibunga wanglen bo trolley da haptuna ithorak pamata maduda. Irene amadi yakhomba biba galoinana sangsinduna. Asibagum gyanta dana hiptuna leiriba. Mapa gi saktam du uraga. Khamba yadaba pirangna lepalita sintharakuna. Yakhomba mapa gi maithongbu makhutna nanbiraga. Baba. Biba su mapa gi saktam uraga ngasi mapa na hakiba wahido ningsinglei. Yanida nakhoi hello ipagi de kai shuwaga nuko madonik singlaga ibagi mitlu ani dage birang sintharakle baba ngasi nasa ani na baba bu yingshin hauda mikup sida kaina tawri ba mataw sibo baba daton ga dada gasulai nasa iso baba gi nakta leire ai bu kawro baba Asumna basin manau ahum dugi matau du uraga loya amadi sintha ani do yam nungai tana lukta duna lepli madugi matung wanglen bo special room da amu isinkre asumna mathang pau pina duna yem da so pau haikre namito makhoi sa isingi waga amata sangre loya amadi Irene ani de makhoi na seliba phiror sing du so I khra tai bani aduna ngasai makhai de biba amadi yakhomba thoini yingsiludi aduba Irene na nupa amagi manakta leplaga Kari no wakara haibagum tawduna leptuna leibadu ure aduga nupa aduga loinana amu Irene mabungani manakta sanglei Majan Irene piba amadi yakhomada yenglaga Dada daton tamone tamoga khangnawo maruki mingde kai kauge loya kawe maru aigi na piba aduga dada gi yakhomba madugi matong Irene na tamo hayo
Kari hiding ganong Tamoyum the Selaga, Pirondo, Hombiruban Paradra, Yani the Hondraso. Maru, how's it take Kosia Labanina, Yani, Pirondo, Hondo Piro, Aduga Mulapi the Na, Equipuna, Nasi Hinsimadi, Sidalaminarsi. Adu de Chalokiko, Aduga Chan, Nangina Finaronso, Purlagi, Sintha, I am Chalokiko, Hoylaya. Loya Salam Dagi Matam Dada, Irian the Yanglaga, Ado. Tamona hore lakpada kari le roga nanga saiso chak cha de hoji su santra badi nangkram na hidak chagani tamo ai ki understanding di ado hidak tu di kawi rakanu ko aina thopa kaina le lage asanda loya biba amadi yai khombani da chalage hairam laga chatkre asanda sum hauki bana chayona ma pharakle hauki bana mai kharani adu dadi wanglan gyan tarabasu Wahai macet amata haide. Aduga mamiso pangdabani. Adubo ngasidi masado karanungai bagum makhut masado koyang lengi. Matam aduda pibasto mapagi manakta phamlibani. Aduga irianso mapagi mafi maron khara sudok samthokluraga hospital da amuk lakpani. Adugi tanja aduda wanglena nason pikna asumna kauri. Icha tombi. Pibaso mapagi manakta khuru nangak phamdana betuda ngaraga Mapagi makutuda tapna pairaga. Gitanza duda irianso mapan laiba hospital gi ka adu yoraktuna thongsin meya yoksilakli. Adugum laba mikup aduda amuka suwanglen masanu pibu kauri. Isa tombe. Wanglen na son pikna kauri bado irianso yam lapna laiba natabanina masu taraduna thongsin duda leplaga. Baba. Pibasu irian adumna na son pikna haikiba wahidu taraduna sat ing thori. Wanglen makatari Atomba Nasan nabido Hinglam kikatra Ipa na no mataki ba konjento Natsan nabi natrane Adu haraga wanglen mitlu pirang ihawragli Mata maduda iren makhongdo Tapna thanglaga changsilay Aduga mapagi managta phamlaga Miki pina umsoswana Baba Nasasidalay Wanglen Irengi concert tabada masado hawategi tawri mata maduda pibana baba ngaiku tapna hogase Iren amadi piba anina papabu tapna hogatuna pibana mapabu ngaptuna phamali aduga wanglen mamito tapna panglaga masabu yengli Iren so mapagi makhutuda pairaga lukthaduna kapli Isa tombe ipa nungaire Isagi saktam amuk hana uba phangbase Ipa nungai rin Isa tobi Asal na wangle na Iren bo manakta singsinduna haifet kondo na kapli Iren so hikna kapto na lari Kebi Baba Sung kapto na lari ari Sidagidi kebi se Mapong kay daso sa lari Baba Ay sidagidi Baba butadok to na Mapong kay daso sa lari Adoga nakal amadana Loya Iren na mapagi manakta laikiba duda magi imungdo ihang-hang bagum tawri. Maso hospital da marak-marakta satuna wanglengi pibong kamdawri bagi haina adum hanglibani. Adubo thamoy mana khoidaba pukning amadi wakhal ani na pamjaba misak aduna lapna laikhrabada magi wakhando wathapam khangre. Namidangi matamni Loya kisanda sanglay adubo kisando ihang-hangi kana sulaiti. Sinthasu Irenna mapagi manakta laikiba duda mayumda satkrabani. Masu namit mari mangani di hospital da Iren ga leminaramlibani. Adubu maso mayumdagi lakta yade haiduna paw hairakpadagi chakhibani. Aduna Loya matomtani imungduda lairibado. Loya so hospital da adum laiba yabani. Adubu maso magi thabak mayamsida sat thadolamba yadabana pharak takhibani. Asamna Loya kisanduda ngahak tumina famluraga amu hagotuna thori aduga Irengi kaduda amu sanglay aduga tapna kawi Chan aduga Irende khumlakhidre Loya amukso mathanta haise Chan nangsidagide babagi manakta laikhrani ko aina nangbu khambagi tiksunate adubu chinbansina inaktagi lapna chakhino haina nangbu khamdrabaso thamoy asinade nangbu toina khamli Aigi naktagi lapna satkino haina
Asunda loya wakando ngaha khalam laga Irian ki khonjal butaning bana call toksili Irian sa pibaga loinana wanglangi manakta phamdana lairi bani Adabu loya gi call lakbadada pibada haifet amu yengi Pibasa Irian ki phone gi ringtol tabada sat yengli Irian phone do sat paikhatte ngaha khanjana duna lai Kana gi phone pakhalo Irian sukhai mai ke haide phone do sat paikhali Chan Chak bro Baba di kamay daw rin Baba masayang pagaling Hayang di yung naputaro hari Oh, ato di ang pari Irian na wari sari ba do Ibasa loy na tari ba ni Ado na sat hari Kari wari kusano Siyam ito mo Irian na pibada sat yingli Irian na dumi na laki ba da Loya ang mukas to hangli Kay daw rin, tumilaya din Oh, kasi tao di mo Ay tamage Baba hida pizaba matam oiri Hoy thamjaro Horen thabak loiraga tawruko Asunda phone do thamnakre Phone do ek thamkhibaga bibana Tamo aise loyadoro Mane daton Aduga karigi oidaba ngangiba Daton Aina kari oidaba ngangage Nangbo Baba hida pizaba matam oiri haikidaine Adudi sum Yare tumnaba tawro Haida to Irian mapagi managda tapna hitaraga Wakando muwan khalibani Pibasa Irian gi maong mataw se yam chignaribani Maramdi Loya na Irian da uliba Nusibagi maong mataw aduna Irian pibatong kiba ngairaga Loya da text ama typing daw duna thakre Adabu reply di piraktri Irian ngahak ngairam naga reply laktabaduda Maas to tumthakre Asam na nong sungan kre Aduga somdana ngasi wanglin yumda puthaраklani haibadada phajabi amadi puja ani do wanglin heklakpaga chabi yanaba kari no asamba khara sem saduna tharang tawri aduga phajabi yai khombagi manakta sanglakduna yai nang su satawri banatra nang baba loba ahoima yai ima nengam da bana loire ngasidi ima na lanjadrabi isaduda otkibagi mahina rakhangre Nababu awaba piri basi Nakoy bu na sandogi konggol Amuk tali na batawne Mata madada yay komba Irian na hospital da haiki bawado Ningsing lai Dada Ay hingli hai basi Ima dadi hai bigan ko Mado ningsing baloy pada Yay komba tabna Ima Masando na umadi soydana Yung sa dahlakini Mado magsuoy sino Ado tingi Hospital da Diyan na batawro Aduga nakal amadana loya tumba hawalakpa matamda magi phone do lawraga yengi aduga WhatsApp da amuk jangi Irian gi SMS ama lairami SMS aduda hairakliba waron tudi Tama hayeng baba soidana yumda putharani aduna iso yumda chattaba yaroi dawri matam khara ai baba gi saba tawduna lairukige ko loya SMS to hekpa ba loibaga layuro aina nangbu khambage thangma laite jan Asuna loya mathayam nungaitana lairi Hospital dani Irian mapabu mayumda puthanabagi damak Phirona chingba loisinba loire Pibasa Irian gi mateng pangsalibani Asuna ngi haki matung wangren mayumda putharakle Puja amadi phajabi aniso may oknabagi damak sem saduna lairi Asuna makhoy garidagi mathang kumthare Wanglen so garidagi kumtharakle Piba yai khomba aniso kumtharakle Aduga yai khomba garidagi hek kumtharakpaga Bibaga maga na mapabu ngakto na liplaga Mamaw kauri Ima Yay, kari hagi sabo May siong na batawro ne Ima Ngasidi Nasa singa amadi Babaga loy na Imong sidagi mangluraba Sanadagi so hinatangba Kari gumba Wasa amapudo na lali Ngasiso Ima na mabu Mirai bikigadra Puza amadi phasabi ani dongak niyeng ni Aduga phasabi tapna Yay, karino, isa na haning libadubo. Wanglin Irian bo nungsina kauri. Isa tombi. Matang madada Irian mapitap taba horakli. Masan. Irian, maning thang bagari dagi kumtharak tuna, makhongdo tapna thanglaga, phajabi mamang da leplari. Phajabi Irian bo ubada. Imagi Irian. Puja su Irian bo ubada ngakpana kham thengkre. Wadi ngangde Irian tapna
Ima Fazabi Milugi Pirang Kambayada Imagi Iden Lau Isabu Jena Muktakonki Ima Nagina Pamda Tauri the Bakaya Tokri Nang Imabu Warori bro Iden Fazabagi Manakta Sangsandana Ima Nasani Imabu Karigi Warurugani Papjelabina Jana Amukana Ima Haina Gauzaba Pangzaba Sitagi Hena Nungaiba Ani Suna Latre Nasamna Iden Fazabida Consindana Kapli Piba Amadi Yakomba Mapa Ibunga Wanglen Ahumdo Haifa Ingnaduna Wanglen Tamna Hari Nungairi Hosukti Isa Tombina Amuk Halaktuna Aikoi Puna Lemina Pangose Lao Isa Sa Imung the Sangsi Asamna Makoi May Oktuna Imung the Sangli Namidangi Matamni Puza Amadi Iden Anido Kisanda Sak Tongli Piba Sangli Aduga Itema Karin Zang Tongduino Nga Tongduini Iden the game the Comde the Mill Adam Lady Ado Itema Babagi Sak the Chemlabro Babagi di Nasana Lady Hidak Jabagi Matam Hindokini Haidana Pibando Amuk Tokri Nihaki Madam Wanglin so Jack Visa Valoreduna Imung the Delay Bamio Sindo Jack Jana Bagi Amukona Rally Adu Pibadi Magika the Guitaractry Yakombana Mazan Nangda Tondobo Lactribo Lactrida Jan Equinaudo Amutaka Gero Hainama Asam na Irian Pibagi Kada Lai Aduga Tan Sangsilak Laga Tatuan Jack Jara Silao Aikona Jaragi Kidaragi Tatuan Nasano Haitabro Kishutaude Irian Wamakataram Dana Tokri Pibasto Kemta Haidana Tumina Lehori Asam na Makoiroina Jack Saba Togladuna Magi Kada Tumbasang Nakri Irian Sumagi Kanda Tumbasang Li Tanzadu da Irian Gi Phone da SMS Lakbagi notification Amalai Irian Sufamung da Taraga SMS to Yingi Adabu Bibagi Erami Irian SMS to Paraga reply Pirami Daton Tumdri Kidoriba Tabak Loidang ID Bibado SMS to Oina Karak Labaso Yam Sina Kauri KB Ewa Mahager Ay Luhong Lasi Hairi Ima Hoina Ado ay luhong lo haibro. Dato na apamba to atum tawbiyo. Nang di ay luhong bagi wapalagpase hararom gani. Dato ay bo hansin awa mapibigan no. Ay kangi. Nang naibo hay nande haiba. Pare. Ay ngasidagi nang ginanagda naksan gahay na kalaron. Dato kayo ngangi to bo. Yare. Tengi to mo. Asam na SMS to ngahag thanaram naga ani do famong dihiptuna tumthabadi yada leinari asam na naloya irengi kola pangai bada ware asam na loikre ahingi matam so ayuki matam ni pibado gari thodok laga jatkre sida jatkani gari so hayam dabida aduba irende piba sakhi baduda masando lephom khangde maram de piba mahausana Khara Pingba Mida Oibana Ngarang Maga Thana Kiba SMS Aduga Pibana Tauthorok Liba Maong Siga Yamna Pakhatche Asumna Nomono Mahawkiduna Tha Amarom de Husingkre Aduba Pibadi Irengi Manakta Susang Sanglakidre Iren Su Pibada Hanagumna Kaungang Torambado Tawkidre Anido Irap Lapnabagum Tauri Nasi Diwanglen Sumasado Pura Paraduna Tabak Satpa Muhaurabani Aduba Pibadi Tabak Halaktri Aduga Yakomba Amadi Wanglen Anidi Mayumda Halakli Asamna Namidangi Matam So Iraktuna Ja Ising Jana Bagi Semsari Tanza Duda Pibaso Hale Aduga Kisanda Sangli Matam Duda Irian Matam Tani Kisanda Layram Libado Pibaso Ira Layram Baduda Amuk Toki Gitawi Madugi Tanja Duda Irian Pibabu Kauri Datuan Asiam Tingle Ise Kaidi Saluge Pibado Sauni Nanopa Mino Amagaloinana Aina Tingna Halaga Nangonda Kari Mangzabalege Adugan Halagana Nangonda Kari Tongzabalege Irian Supibagi Bakum the Taraga sounding of Harotuna Daton Amanga Tonkarino Aikangdi Aina Samna Hangbagi Wahangi Pakumbo Adum the Marulina Pinambra
Piba amukso maruli na nolaga. Nang matungdi, ingon daw am dahil kano. Ay su haroi. Pare, hari. Ay su ay hari. Wahado na talak laba pun sini. Ado na, walo. Nakoy mayam sang doon na ibo. Maduda ay, kay su ay hari. Asam na ilan kap na laikre. Pibaso, ilan na kapado uraga, kansan gitarang batamoy do, amok pethorak do na, tap na kauri. Gibi, ilan kumde. Gibi, ilan mapido sa satay tholaga. Yare, dato, kisan sida ki thok pikro. Ay na thok trabadi. Doiraga na dato lay horo. Ay hoy na thok ragi. Ado harga ilan kisan da ki thoki gitawi. Ado ba piba nang hori matagong ilan ki khudang do taparga. Gibi, nang toy si kaino. Ay bo samna wahali si kaino. Dato, ay ki khudang si thadok piyo. Ima na mo ukrabadi. Punsi se, awaba ki mathakta, awaba ama mo hapduna, isa na isabo, hansin awaba piba pamtre. Piba ilang gi mai thongbo makun na tapna inkalaga. Daton wa haigise, daton de yingo. Adugi tanja du da pusa do sasangli, aduga ani do gi mataw do thongsin meya du da leptuna yengli. Piba amadi iren ani di pusa sangli haiba khangde. Aduna piba na iren gi milu da gi pirang do tapna tai thok piraga. Kau kano, daton matungdi, nang niya dapat habag am tatauri.